Manipur News.channel mayam mataram na uksab olene na masi oiba maru pau pijari. Ahanbada Kuki zo amadi meitei gi CSO singi lusingba singa unaduna hujik lamdam asida thokliba erang asi laksenduna santi puraknaba wa tanaragani AK Misra. Government of India Ministry of Home Affairs ki advisor AK Misra amadi Intelligence Bureau gi North East ki Joint Director Rajesh Shihari complain Kuki zo amadi meitei CSO singi lusingba sing unaduna hujik lamdam asida thokliba erang asi laksenduna santi puraknaba wa tanaragani hairi. Pau sin hai ngasi advisor AK Misra amadi Intelligence Bureau North East ki Joint Director Rajesh Shihari complain lusingba team amana Susanpur da satuna Kuki zo singi CSO singi unaduna wari sanaki. Deputy Commissioner Susanpur gi office da pangthokiba mifam aduda Kangpokpida based tauba Committee of Tribal Unity Kotu Susanpur da based tauba Kuki zo Council amadi Farzon amadi Jiribam da based tauba Indigenous Tribals Advocacy Committee gi mihu singchu saruk yaki. Mifam aduda maruaina free movement amadi highway sing yauna Kuki zo singna leiriba mafam singda changsaliba total shutdown gi matangda wa khanaki hairi. Amarumda ngarang All Manipur United Clubs Organization Amuko amadi Coordinating Committee on Manipur Integrity Kokomi amadi Atai CSO singi mihut kharagasu All Secretariat ayuk pung mapandagi hauduna nungtil pung 3 phawa wari sanaki hairi. Wari sanaba aduda Manipur tangdu leitaba hanjalaknaba phase 3 thokna khaidoktuna lambi sembal loire. Masida phase 2 haibadi khulai lokhatpa amadi lambi chathok chasin yahanbagi thabak paikhatpa haure. Ahumsuba phase ki oina logi wangwada khulai paiba singi oiba makoiga mai leinaba activities singi thabak paikhatpana singba yauri haina wafam thamloki. Loinana AK Misra na CSO kharagi maikaidagi point 5 yawa memorandum ama pisankre hairi. Pisankiba memorandum aduda Manipur miyamna lamdam asida ningtamna chathok chasin yahanba relief camda leiriba masagi mayumda athubada hanjalanba khulai paiba singna misam miyamda makata na khut tharaktanaba wafam sing memorandum aduda yauri hairi. Naga MLA Taruka Governor Ajay Kumar Balaga unaduna Manipur da santi puranwa wari sanakre. Mamang zahi sok 2022 May 3 Manipur da thokliba tha kunithoi suraklaba lan asi athuba matamda loisanduna ingtapa Manipur ama puraktuna Manipur da leiriba kanglup masel ama toina nuksi sanana leiminanaba ngasi Naga gi MLA Taruna Manipur Governor Ajay Kumar Balaga Raj Bhavan unadana wari sanakre. Governor unadana wari sanaba aduda Manipur gi lengak sasan tauriba hojikna muthatkraba BJP lengak tampung phana support tawkiba Naga People's Front NPF ki MLA sing haibadi Awongbong Nimai Khasim Basu Losi Dingkho Lesio Kaising J Kumo Sa amadi Janghelung Pamaina singba saruk yaki. Governor Ajay Kumar Balaga unadana wari sanakiba aduda Naga MLA taruki maikaidagi governor gi mafamda Manipur hujik thokliba erang ase athubu matamda loisanaba PR lengakna lakpham thokwa Thodang adu lobiyu state asida santi puraktuna Manipur leminariba kanglup masen nungsi sanana mahusagum leminaba adu phangnaba thabak paikhatpiyu amadi Manipur gi mafam khudimakta chathok chasin tawba yadriba amadi hojik Kuki zo singna National Highway singda matam kaktana total shutdown gi hongjang asi hantoanduna mahusagum aki akhang yaudana chathok chasin yahanaba thabak paikhatpinaba su governor gi mafamda taksanki hairi. Makha tarakpa pawda Kuki zo singna chathariba matam kaktaba shutdown bu NPO na akanba maongda yaningdaba phongtorakli. Union Home Minister Amit Shah gi order matung ina Manipur free movement lehenabagi mayokta Kuki zo singna chathariba matam kaktaba shutdown bu Naga People's Organization NPO na akanba maongda yaningdaba phongtorakli. Loinana hojik chathariba total shutdown gi khongjang asi loisanhananaba NPO na lengakta matam thakre. NPO na taliba demand asi phangdrabadi makha tana kanba khongjang lakani haina mari lenaba singi puning chingsilakli. NPO gi Information and Publicity Wing na thokpa cherol amada Kuki singna hojik chathariba total shutdown asina maram oiraga Manipur da punna khundada litaduna mahiroldagi leminaraklaba misam miyamda yamna sawma khudongchadaba amadi awaba kaya mayoknahalle. Lengakna khudakta thabak lokhatuna mahusagi phibamda hanjanaba honabiyu madu natragadi NPO gi oiba thabak paikhalagani haina cherol asina khangalakli. Manihar bu Fox ki president pham thadokiba yaningde. Matam kuina Fox ki president oina thokpudana lakiba TS Manihar na Fox ki president phamdagi hokiba March 8 2015 da resign tokiba adu Fox Thawal district ki maikaidagi yaningdaba phongdokchari. Makha tana aduma president thau pubinaba Fox Thawal district ki maikaidagi Nurukna haijari haina
ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯁꯨꯔꯆꯥꯟ ꯃꯩꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯒꯠꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯖꯔꯕꯅꯤ꯫ ꯑꯦꯝ ꯊꯣꯏꯕ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯆꯍꯤ 38ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯕꯣ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯊꯣꯏꯕ, ꯈꯥ ꯅꯣꯡꯄꯣꯛ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯃꯣꯔꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ ꯑꯦꯁ ꯏꯕꯦꯝꯍꯜ, ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯕ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯑꯦꯝ ꯊꯣꯏꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯕꯅꯤ꯫ ꯃꯣꯔꯦꯒꯤ ꯃꯩꯇꯩꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯣꯔꯦꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯝꯄꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦꯗ ꯂꯩꯕ ꯇꯥꯃꯤꯜ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯣꯔꯦꯗ ꯂꯩꯔꯝꯕ ꯄꯥꯏꯇꯦ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯄꯗ ꯃꯩꯇꯩꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯕ ꯊꯤꯡꯇꯣꯛꯈꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯈꯣꯡꯐꯝ ꯍꯟꯇꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯅꯕ ꯀꯨꯀꯤ ꯁꯤ.ꯑꯦꯁ.ꯑꯣ ꯑꯃꯗꯤ ꯃꯩꯇꯩ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯅ ꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯦꯜ ꯄꯤꯔꯒ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕ ꯀꯌꯥꯅꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯍꯟꯖꯤꯟꯅꯅꯕ ꯃꯣꯔꯦ ꯃꯩꯇꯩ ꯈꯛꯇꯗ ꯏꯟꯊꯣꯛꯄꯤꯒꯅꯨ꯫ ꯃꯣꯔꯦꯗ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯅ ꯃꯅꯨꯡꯗ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯣꯔꯦꯒꯤ ꯃꯩꯇꯩꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯍꯟꯖꯤꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯑꯁꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯖꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯄꯥꯏꯈꯠꯂꯛꯈꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯈꯣꯡꯊꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯒꯣꯡꯊꯥꯡ ꯁꯤꯡꯆꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯣꯔꯒꯇꯒꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯐꯩꯖꯥꯡꯗ ꯂꯩꯕ ꯃꯥꯔꯇꯤꯌꯁ ꯁꯤꯃꯤꯇ꯭ꯔꯤꯗ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯀꯣꯇꯨ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯌꯨꯝꯗ ꯏꯀꯥꯏꯈꯨꯝꯅꯕꯒꯤ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯡꯒꯣꯡꯊꯥꯡ ꯁꯤꯡꯆꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯕꯁꯨ ꯀꯣꯇꯨ ꯑꯃꯗꯤ ꯀꯨꯀꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯗꯤ ꯍꯟꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯤꯇꯣꯞꯅ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯤꯔꯣꯜ ꯀꯌꯥꯅ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜ ꯂꯩꯅꯔꯛꯇꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯥꯏꯅꯗꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯛꯄ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯍꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯃꯝꯗ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯂꯝ ꯁꯟꯇꯣꯛꯄ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯂꯩꯇ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ ꯑꯁꯤ ꯄꯨꯃꯥꯡ ꯌꯥꯟꯁꯤꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯀꯜꯂꯛꯅꯅ ꯁꯛꯈꯪꯅꯒꯅꯤ꯫ ꯄꯥꯛ ꯆꯥꯎꯔꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯇꯤꯟꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯃꯤꯇꯣꯞꯁꯤꯡꯅ ꯃꯥꯡꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯔꯤꯉꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯥꯡꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯤꯡ ꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯆꯠꯅ ꯄꯊꯥꯞ ꯂꯩꯍꯜꯂꯛꯄ ꯑꯃꯗꯤ ꯑꯇꯩ ꯀꯥꯡꯂꯨꯞ ꯀꯌꯥ ꯈꯥꯏꯗꯣꯛꯇꯨꯅ ꯃꯥꯟꯅꯗꯕ ꯆꯥꯛꯊꯨꯡ ꯄꯤꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯂꯛꯄꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯑꯩꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯈꯜ ꯈꯟꯅꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯆꯤꯡꯃꯤꯁꯤꯡꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯈꯥꯗ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯕꯤꯜ ꯁꯣꯛ 2012 ꯁꯦꯝꯗꯨꯅ ꯕꯤꯜ ꯑꯁꯤ ꯆꯠꯅꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯈꯨꯟꯗꯥꯔꯤꯕ ꯑꯆꯧꯕ ꯐꯨꯔꯨꯞ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯁꯣꯛ 2012 ꯕꯤꯜ ꯑꯁꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯆꯠꯅꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯆꯤꯡꯃꯤꯁꯤꯡꯅ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯗꯤꯃꯥꯟꯗ ꯑꯅꯤ ꯑꯁꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯥꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯈꯤꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯔꯣꯜ ꯑꯁꯤꯅ ꯂꯩꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤꯅ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯈꯜ ꯂꯩꯇꯥꯅ ꯑꯆꯨꯝꯕ ꯂꯩꯉꯥꯛ ꯑꯣꯏꯍꯟꯕ ꯇꯉꯥꯏꯐꯗ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯂꯧꯔꯛꯂꯕꯗꯤ ꯀꯥꯏꯅꯤꯡ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯔꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ
ꯀꯥꯡꯂꯨꯞꯁꯤꯡꯒ ꯃꯥꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯏꯟꯇꯔꯦꯁꯇ ꯂꯩꯅꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯃꯅꯤꯡ ꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯇꯣꯞꯅ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯌꯦꯜꯂꯣꯡꯁꯤꯡ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯤꯃꯛꯇꯤ ꯊꯣꯛꯇꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯥꯡꯈꯤꯗꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫